Kunithoi Suba Miyamgi Fingang Lanmigi Mapok Kummonga madi Leinana Miyamda Ningtam-Paojel Pirakli Lona Thinkraba Kanglaipak Communist Party gi Military Affairs Committee gi Maike tegi thadorokpa cherol amada August 12 athauba singi ningsing numit asi loilam leingak singnakhiba ningtambagi chap chaba puwari wahan thopiba numitni kumja lising amaga chanipan maudraga mathoigi numit asida Anglo Manipuri landa ekhoigi athauba ipa ipu singna thawaina pontha piduna Jukhat Piramba Ningtambagi Mairi Adu Mudhandana Amadi Manglamchatki Mirolna Pangthokpa Ngamlamdraba Yawolgi Thaugai Kaya Ngasi Mirol Ekoina Makha Samthapam Thoi Khanduna Lup Asi Linkhatkibani Amaromda ngasi mak India Laingakna Lamhen Tuhenba Kuki Narco Terrorist Sing Nektuna Chathariba Khuneki Lan Proxy War Asida Manipur Imagi Damakta Thawai Katkraba Athauba Athobi Singbu Ningsing Lakli Loinana Ningtam Lalhogi Chiraba Tanfam Amadi Tangkak kayada Manipur gi lalholup singya yeknabaga mayoknaba lanfam kayada liching amatada punna lanthing minaduna puwari gi oiba chenfadraba thodang kaya lauduna lakli masiga iroinana party lingbagi amadi hinganbagi tangai fadaba adu khangminasi loina aikoina laugadaba amadi pangthokadaba leibak miyamgi thawai adusu ulminasi haina cherolasina makhatari